Ngasi su mahausakumna Sanalebak Story Collection na nungairaba phunga wari ama puduna lakjari. Wari asigi maming na nupi lumba satpada huina siglakpa paikhomba. Wari asibu thabirakpana Taniska. Ida numit yung kalagpasida nang natawrisibu aibu lambi sisu kanamda satpa udini. Paikhombagi mamanaba Tomal na hairakpani. Wasu ngangli lambi da sumakhong na satpa lepte. Paikhomba Tomal da yenglaga. Pik na marol piba. Wadi ngang bu suklep lepte ni ha. Ngang mandana hen piksila abra kainom tawriba na. Tomal sa pakhong watpa minate hekta makhumlay. Wa mahaibiyade. Nang na igi awang ba dum panarisi kay gino. Nang wa ina nimi si uyang pambe waro. Yarani. Yaro di uradi masigi matang da hairakano. Aikhoina nemlise awang manoina nemgena phangpona dini chindi swat watini nang suha nang na haibagi matong ina aina khumbaji jo chin kale hairabadi aina ngangbagi maram oire isina kari adude nangi wa khungang sidina nupi phau maya kumdo mali tawtoma adum yabani aise aduna nungti gi nupi lumbadi chali nupi di sungai haide thoibi gi thongal mapada lumba laiba nupa mayam du nang su khanglini Yam hairadi nang na hanako haijilaga nupi du phangna bu hotna hona ba tawge di khande nungti numit khudingi mi gi thongal mapa du da phamlaga nupi tholokpa yengba di kana roi ita swai matang sa nang na khangdaba ama leire thoibi gi thongal da nupa mayam lei du gi marakta thoibi nungsibadi aina hen helibane ai sungaklini nupa mayam ama na magi matung inariba si thoibi na hanna phawu yengte ita Thoibisa nupa nahagi wakhal kaya leitaba male aduda aina mu haijiladi madu yarakpagi wa ama sunglei hek leitre aduna magi wakhalda aigi wakhal tok tokpa ama hana changhangadaba adagi mana aigi ingit khara pirakpa tanjaduda aina haido magi wa aduda Tomal na paikhombada yenglaklaga ish ingit ngari ni nangisa ha ingit ngari neba Asi hairaga chatlambaga da leplaga phak noklaga leikre Paikhomba su chatlamba adu chaplepi Kaina na angau pai mongda amung noklaga leiduna Lambi sida mi na uraga aibu angau ba senaba mi malani wane Tomal nokpa adu khara hanjilaga Ngai khobamta Nungtigi masakta uhoradi haidana yungi mapal tholakprani yengbada ngaktik toi tawribani Aduga nangna ingit ngai bagai Nang bunongmata thoibiga onsinaraga wari sanarabo Haibaga tawbaga Paikhomba wakhan khale asukoina mahakna thoibi bulum liba asi thoibiga pullaga onsinaduna amuk phabu wari sadri adudagi thoibi bulum ba atopa khungi pakhang mayam ama sulangli magi wakhal khanba matawdu ubada Tomana khalu namang da thoibi tholok priyo thoibi lumba laisa phana yamnadi yame angang dagi horaga ahal oiraba pakhra phawba Thoibi lumba lai masida masak phajabasu yauri hoi adubadi athibasu mayam yauri aibu thoibi sibu phanggadrane wakhala sum khalambadagi machinna thongna khanglaw amuk law khalai hera nupa machana bu asuk yamna pamjaba nupi bu laudana di toida la chasula Paikhomba mangda gam thanglaga chatki Tomal Paikhomba da khudom bi haipe thilaga as tauri si yone Masak asiga Asi hairaga masu chatkre Thoibigi thongang yorakpada hanana laptak nupa mayam ama phamlaga leirami Pumna makmana mana phajare khanba maongda make semduna laklibani Makhoi mayam adu ubada Paikhomba machinda soli Thauri singsi yone masam singsiga san lekthoki be maladana Tomal na Paikhomba da mu haire Chalo Asigi mire mayam asigi maraktani nangni yawrugadori base nayambadi swaida dum lehorage asi hairaga pali adu phamthakre Paikhomba Tomal da haife yenglaga mi pik haisini asi hairaga chatkre Paikhomba chakra batong da Tomal na mathanda solhawi thoibi se masakti phaje lai machaw male ai naga phiba murti khitang chumladi ma ingoda soy da ngawgadabani Masada amuk yengzaduna mathanda soli
ꯑꯩꯁꯨ ꯁꯛꯇꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯪꯅꯣꯞ ꯅꯣꯞꯇꯕꯅꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯨ ꯃꯇꯥꯡ ꯑꯇꯦꯟꯕ ꯌꯥꯝꯅ ꯆꯥꯔꯛꯏ ꯍꯥꯏꯗꯅ ꯃꯤ ꯈꯔ ꯄꯤꯛꯆꯈꯤꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕ ꯅꯥꯛ ꯑꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯒ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯊꯣꯏꯕꯤꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯍꯤ ꯈꯤꯇꯪ ꯂꯤꯔꯕ ꯄꯥꯈꯪ ꯑꯃꯅ ꯁꯝꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯃꯤꯡꯁꯜ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯏꯁꯩꯒ ꯉꯪꯂꯒ ꯁꯝꯆꯦꯠ ꯍꯥꯠꯂꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯒꯠꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯛꯇ ꯑꯁꯤꯒ ꯁꯝꯆꯦꯠꯁꯤꯅ ꯃꯤꯡꯁꯦꯜꯁꯤꯅ ꯁꯝꯁꯤꯒ ꯃꯣꯏꯒꯤ ꯏꯔꯣꯏꯗꯨꯅ ꯂꯦꯛꯍꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯁꯤꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯨꯄꯥ ꯑꯗꯨ ꯁꯥꯃꯤꯟ ꯐꯪꯂꯕ ꯃꯥꯜꯂꯦ ꯌꯥꯔꯛꯇ ꯏꯁꯩ ꯉꯪꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯍꯩ ꯄꯥꯏꯈꯣꯝꯕ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯄꯥꯏꯈꯣꯝꯕ ꯅꯣꯛꯁꯤꯟꯅꯔꯒ ꯀꯥꯡꯅꯦ ꯀꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯡꯅ ꯉꯔꯪ ꯌꯥꯝ ꯉꯪꯕ ꯌꯥꯝ ꯆꯒꯅꯩ ꯍꯥꯏꯗꯅ ꯉꯥꯡꯂꯤꯅꯤ ꯀꯥꯡꯅꯦ ꯀꯥꯡ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯡ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯑꯀꯣꯏꯕ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯅꯤꯗꯨ ꯄꯥꯛ ꯍꯦꯛꯇ ꯊꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯗ ꯌꯦꯡꯂꯛꯏ ꯁꯣꯝꯗ ꯊꯣꯏꯕꯤ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯕ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯉꯁꯥꯏ ꯃꯈꯩ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯂꯞ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯥꯏꯈꯣꯝꯕꯗ ꯇꯥꯔꯦ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯦꯝꯕꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯆꯦ ꯊꯣꯏꯕꯤ ꯂꯨꯝꯕ ꯑꯗꯨꯝ ꯂꯥꯛꯏꯅꯦ ꯑꯃꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯄꯤꯛꯇ꯭ꯔꯨꯗꯣ ꯉꯁꯤꯗꯤ ꯌꯥꯎꯔꯛꯇꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯂꯩꯍꯧꯔꯖꯥꯠꯅꯣ ꯑꯃꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯃꯊꯟꯇ ꯇꯥꯔꯤꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯀꯧꯁꯤꯟꯕꯤꯁꯤꯔꯣ ꯀꯧꯁꯤꯟꯕꯤꯌꯣꯍꯦ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯈꯩ ꯃꯊꯟꯇ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯧꯔꯛꯏ ꯑꯣꯏ ꯏꯌꯥꯝꯕ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏꯗ ꯌꯦꯡꯂꯛꯏ ꯅꯪꯅꯤꯅꯦ ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯦ ꯄꯥꯏꯈꯣꯝꯕ ꯃꯁꯥꯅ ꯃꯁꯥꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯖꯤꯟꯖꯔꯒ ꯑꯩꯉꯣꯟꯗꯔꯣ ꯍꯥꯏꯗꯣ ꯍꯣꯏ ꯃꯥꯅꯤꯅꯦ ꯅꯪꯉꯣꯟꯗꯅꯦ ꯅꯊꯟꯇ ꯁꯨꯝ ꯂꯩꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯤꯗ ꯂꯩꯕ ꯂꯥꯎꯗꯅ ꯉꯥꯡꯂꯛꯏꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯑꯉꯥꯡ ꯃꯆꯥꯅꯤ ꯈꯜꯂꯗꯨꯅ ꯆꯦꯜꯍꯜꯂꯛꯏ ꯑꯣꯏ ꯑꯉꯥꯡꯅ ꯅꯊꯛ ꯊꯣꯡꯕꯗ ꯑꯣꯏꯒꯗꯤ ꯀꯩꯅꯣ ꯃꯃꯥ ꯃꯄꯥꯅꯒ ꯀꯣꯏꯊꯥ ꯊꯥꯕ ꯑꯉꯥꯡꯁꯤꯡꯂ ꯈꯪꯗꯦꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯤꯁꯦ ꯅꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯅꯣꯏꯕꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯜꯂꯒꯅꯦ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯨ ꯆꯠꯂꯣ ꯃꯥꯅꯗꯤ ꯑꯉꯥꯡꯅꯤ ꯈꯟꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯗ ꯉꯥꯡꯂꯛꯏ ꯈꯠꯅꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯂꯣꯝꯗ ꯄꯨꯂꯞ ꯆꯪꯁꯤꯜꯂꯛꯏ ꯑꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯃꯄꯥꯡ ꯑꯃ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯂꯦꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯄꯥꯏꯔꯒ ꯑꯣꯏ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯅꯪ ꯁꯔꯨ ꯁꯤꯌꯣꯅ ꯄꯨꯂꯞ ꯊꯨꯗꯦꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯏꯕꯨꯡꯉꯣ ꯁꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯇꯥꯈꯣꯁꯦ ꯋꯥꯗꯣ ꯑꯩ ꯐꯖꯅ ꯁꯦꯡꯗꯣꯛꯀꯦ ꯅꯌꯥꯝꯕꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯎ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯀꯩꯅꯣ ꯁꯦꯡꯗꯣꯛꯄ ꯍꯥꯏꯗꯤ ꯁꯥꯎꯈꯤꯅꯨ ꯋꯥꯅꯤ ꯅꯪꯕꯣ ꯁꯥꯎꯈꯤꯅꯨ ꯁꯦ ꯅꯌꯥꯝꯕꯒꯤ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯞꯅ ꯐꯨꯔꯤꯠꯇ ꯁꯨꯄꯥꯏ ꯄꯥꯏꯔꯤꯕ ꯂꯦꯝꯕꯒꯤ ꯈꯨꯠ ꯑꯗꯣ ꯇꯞꯅ ꯊꯥꯗꯣꯛꯍꯜꯂꯤ ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯔꯒ ꯁꯦ ꯅꯌꯥꯝꯕꯅ ꯍꯥꯏꯕꯗꯤꯅꯦ ꯏꯅꯥꯎꯁꯤꯡꯗꯤ ꯃꯁꯛ ꯂꯣꯏꯅ ꯐꯖꯕ ꯁꯑꯣꯡ ꯁꯕꯥꯟ ꯂꯣꯏꯅ ꯐꯖꯕꯅꯤꯅ ꯅꯌꯥꯝꯕꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏ ꯑꯣꯏꯅ ꯂꯥꯛꯅꯕ ꯑꯩꯅ ꯍꯥꯏꯕꯅꯤꯗ ꯏꯌꯥꯝꯕꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯇꯨ ꯁꯤ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯎꯒꯤ ꯎꯔꯨꯝ ꯇꯥꯔꯛꯏꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯅꯣꯏꯗꯤ ꯑꯁꯤꯒꯤ ꯅꯨꯡꯁꯥ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯏꯅꯥꯎꯁꯤꯡꯒꯤ ꯀꯨꯆꯨꯗ ꯂꯣꯏꯅ ꯃꯨꯁꯤꯜꯂꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯎꯔꯨꯝꯗ ꯂꯩꯔꯒ ꯀꯧꯕꯅꯤ ꯅꯌꯥꯝꯕꯅ ꯅꯣꯏꯒꯤ ꯐꯖꯕ ꯁꯛꯇꯣ ꯃꯥꯡꯍꯟꯅꯤꯡꯗꯗꯅ ꯇꯧꯕꯅꯤ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ ꯑꯗꯣ ꯆꯨꯝꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯏꯃꯥ ꯏꯄꯥꯒ ꯄꯜꯂꯒ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯌꯥꯝꯕ ꯍꯥꯏꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯄꯥ ꯃꯃꯥ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯥꯒꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯠꯅꯔꯦ
ꯑꯗꯨꯅ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯄꯅꯤ ꯏꯁ ꯑꯗꯨꯕꯨ ꯏꯅꯥꯎꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤ ꯎꯕꯗ ꯅꯌꯥꯝꯕ ꯄꯦꯜꯂꯦ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯎꯕꯗ ꯅꯌꯥꯝꯕ ꯇꯁꯦꯡꯅ ꯄꯦꯜꯂꯦ ꯅꯌꯥꯝꯕꯅ ꯅꯣꯏꯗ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯅꯣꯏꯁꯤꯅ ꯍꯦꯛ ꯁꯥꯎꯒꯟꯕꯁꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯥꯏꯈꯣꯝꯕꯅ ꯊꯦꯝꯕ ꯑꯗꯨꯗ ꯁꯥꯎꯕ ꯂꯣꯏꯅ ꯐꯔꯦ ꯄꯥꯏꯈꯣꯝꯕ ꯁꯥꯎꯕ ꯐꯔꯦ ꯈꯪꯕꯅ ꯃꯈꯣꯏꯗ ꯍꯪꯂꯛꯏ ꯑꯗꯣ ꯅꯣꯏ ꯆꯦ ꯊꯣꯏꯕꯤꯗꯣ ꯉꯁꯤꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯑꯝꯃꯕꯣ ꯂꯦꯝꯕꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯂꯣꯜꯂꯤꯕ ꯌꯨꯝ ꯑꯁꯤ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇꯦ ꯁ꯭ꯋꯥꯏꯒꯤ ꯍꯪꯉꯣꯏ ꯃꯝꯕ ꯃꯌꯥꯝ ꯎꯕꯗ ꯊꯣꯛꯂꯛꯇꯧ ꯇꯟꯕꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯣꯏꯅ ꯍꯥꯡꯗꯣꯛꯂꯒ ꯂꯩꯈ꯭ꯔꯕ ꯈꯪꯗꯦꯗ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯗꯣ ꯃꯈꯣꯏꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇꯅꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯑꯃꯨꯛ ꯅꯣꯟꯊꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯕꯨꯛꯇ ꯈꯜꯂꯤ ꯍꯪꯉꯣꯏ ꯃꯥꯟꯕ ꯒꯥꯏꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯪꯉꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯃꯕꯨꯛꯇ ꯈꯟꯕ ꯋꯥꯗꯨ ꯊꯝꯂꯒ ꯃꯆꯤꯟꯗ ꯑꯃꯨꯛ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯆꯨꯝꯃꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯕꯨꯡꯉꯣꯅ ꯍꯦꯜꯂꯤꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕ ꯃꯁꯥ ꯃꯎꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ ꯑꯩꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦ ꯁꯤꯗ ꯏꯆꯦ ꯊꯣꯏꯕꯤ ꯂꯨꯝꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯗꯩꯕꯨꯗꯤ ꯑꯩꯅ ꯍꯦꯟꯕꯅꯦ ꯍꯣꯏꯗ ꯃꯣꯏꯅ ꯐꯅ ꯂꯨꯝꯂꯁꯨ ꯏꯆꯦ ꯊꯣꯏꯕꯤ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕ ꯅꯣꯛꯏ ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯏꯕꯨꯡꯉꯣ ꯅꯨꯄꯤꯗꯤꯅꯦ ꯑꯉꯥꯡꯅ ꯍꯦꯟꯅ ꯄꯥꯝꯕꯅꯦ ꯍꯌꯦꯡ ꯋꯥꯏ ꯐꯨꯔꯒ ꯋꯥꯔꯛꯑꯁꯨ ꯌꯥꯅꯕ ꯀꯔꯤ ꯍꯥꯏꯕ ꯍꯜ ꯈꯣꯟꯗꯨ ꯈꯤꯇꯪ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯨꯛ ꯐꯥꯊꯔꯛꯏ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯅꯣꯏ ꯅꯆꯦ ꯊꯣꯏꯕꯤꯁꯦ ꯑꯉꯥꯡꯅ ꯍꯦꯟꯅ ꯄꯥꯝꯕꯅꯦ ꯑꯗꯨꯅ ꯏꯅꯥꯎꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕꯅꯤꯗ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄꯨꯂꯞ ꯁꯨꯛꯀꯦ ꯇꯧꯕꯅꯦ ꯄꯥꯏꯈꯣꯝꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯈꯜꯂꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯉꯤꯕ ꯑꯀꯟꯅ ꯊꯧꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯃꯣꯏ 10ꯃꯨꯛ ꯀꯩꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯃꯊꯟꯇ ꯂꯥꯛꯄ ꯃꯤꯗ ꯑꯀꯟ ꯁꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦ ꯁꯛꯁꯦ ꯁꯛꯇ ꯑꯁꯤꯅ ꯊꯣꯏꯕꯤ ꯂꯧꯕꯗꯤ ꯃꯥꯅ ꯂꯧꯅꯤ ꯀꯥꯏꯅ ꯑꯩꯕꯨ ꯈꯨꯄꯥꯡꯅ ꯄꯦꯟꯅ ꯊꯥꯔꯝꯃꯒ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯦꯡꯀꯣꯟꯅꯔꯒ ꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯏꯟꯅꯗꯨꯅ ꯊꯣꯏꯕꯤꯗ ꯋꯥ ꯉꯥꯡꯂꯤ ꯏꯆꯦ ꯊꯣꯏꯕꯤ ꯌꯨꯝꯁꯤ ꯌꯧꯗꯧꯔꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨ ꯀꯩꯗꯧꯒꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯏꯈꯣꯝꯕ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯑꯉꯥꯡ ꯁꯥꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯅ ꯁꯛꯀꯁꯦ ꯏꯀꯥ ꯀꯥꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯃꯥꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯅꯤ ꯂꯦꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥ ꯑꯗꯨ ꯗꯣꯝ ꯍꯦꯛꯇ ꯊꯣꯝꯂꯝꯂꯒ ꯆꯠꯈꯤ ꯄꯥꯏꯈꯣꯝꯕ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯇꯣꯞꯄ ꯈꯔ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯑꯁꯤꯒꯤ ꯅꯨꯡꯗꯪ ꯃꯥꯟꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯛ ꯇꯥꯈꯠꯄꯅꯤ ꯑꯁꯤꯕꯨ ꯁꯛꯇ ꯑꯁꯤꯒ ꯑꯃꯨꯛ ꯐꯨꯅ ꯈꯣꯠꯅꯗꯅ ꯇꯧꯔꯛꯇꯅꯕ ꯁꯣꯝꯗꯅ ꯂꯦꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯆꯦ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯦꯞꯈꯣꯗ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨ ꯐꯠ ꯄꯥꯏꯔꯒ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯟꯍꯜꯂꯤ ꯊꯣꯏꯕꯤꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯊꯣꯏꯕꯤꯅ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯗꯤ ꯃꯈꯣꯏꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁ ꯇꯪꯈ꯭ꯔꯦꯅꯦ ꯉꯁꯥꯏ ꯃꯈꯩ ꯊꯣꯏꯕꯤꯒꯤ ꯋꯥꯈꯟꯗ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯊꯣꯏꯕꯤ ꯆꯪꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯂꯦꯝꯕ ꯑꯃꯗꯤ ꯅꯧꯅ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯏ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯇꯞ ꯄꯥꯏꯗꯣ ꯄꯥꯏꯒꯦ ꯍꯥꯏꯗꯅ ꯄꯥꯏꯅꯦ ꯅꯪ ꯅꯍꯥꯟꯈꯩꯁꯨ ꯂꯩꯕ ꯎꯗꯦ ꯉꯁꯤ ꯈꯛ ꯂꯥꯛꯑꯒ ꯅꯪ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯕꯒꯤ ꯋꯥꯔꯣ ꯀꯩꯅꯣꯗ ꯅꯍꯥꯟꯈꯩ ꯎꯗꯕ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯁꯣꯝꯕꯨ ꯅꯣꯡꯃꯒꯤ ꯀꯔꯝꯕ ꯃꯤ ꯎꯈ꯭ꯔꯦ ꯀꯥꯏꯅꯒ ꯈꯨꯠꯀ ꯊꯦꯛꯂꯒ ꯄꯥꯕꯒꯤ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯑꯣꯏ ꯋꯥꯉꯥꯡꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯈꯪꯉꯦꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯈꯩ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯐꯝꯐꯝꯗ ꯊꯣꯏꯕꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯎꯪꯈꯠꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯂꯩ
ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯣꯛꯂꯨꯕ ꯇꯧꯗꯦ꯫ ꯀꯩꯅꯣ ꯆꯦꯛꯁꯤꯟꯕ ꯍꯥꯏꯗꯤ? ꯁꯤ ꯍꯧꯔꯛꯏꯁꯤꯕꯨ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ? ꯅꯪꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯅꯥꯗ ꯀꯗꯥꯏꯗ ꯍꯧꯔꯤꯕ? ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯛꯆꯕꯅꯦ꯫ ꯅꯪꯒꯤꯗꯣ ꯆꯨꯝꯅ ꯂꯥꯛꯏꯔꯥ? ꯆꯨꯝꯅ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯂꯥꯛꯏꯗꯣ ꯆꯨꯝꯅ ꯂꯥꯛꯄꯅꯦ꯫ ꯁꯣꯝꯗ ꯐꯨꯒꯤ ꯆꯩꯒꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ? ꯂꯦꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯣꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯒꯤ ꯆꯩꯒꯤ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯥꯝꯅ ꯀꯥꯏꯕ ꯊꯕꯛꯅꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤꯗꯣ ꯑꯩꯒꯤꯅꯦ, ꯈꯪꯉꯦꯗꯅ? ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯐꯠ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯒ, ꯆꯠꯂꯣꯗꯥꯗ! ꯅꯨꯄꯤꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯈꯟꯗꯣꯛꯂꯒ ꯊꯝꯕ꯭ꯔꯣ? ꯅꯨꯄꯤꯗꯤ ꯅꯨꯄꯤꯅꯦ꯫ ꯏꯆꯦ ꯊꯣꯏꯕꯤꯁꯦ ꯂꯩꯁꯥꯕꯤꯅꯦ꯫ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯋꯥ ꯉꯥꯡꯕꯗ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯃꯔꯝ ꯌꯥꯝ ꯆꯥꯗꯦ꯫ ꯁꯤꯗ ꯅꯪꯅ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯊꯤꯕꯤꯌꯨ ꯍꯥꯏꯗꯤꯅꯦ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ꯫ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯔꯕ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯤꯔꯦ ꯈꯪꯉꯣ꯫ ꯅꯃꯥ ꯅꯄꯥ ꯐꯥꯎꯅ ꯁꯔꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯉꯣꯏ꯫ ꯍꯦꯔꯥ, ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯁꯨꯝ ꯇꯥꯕꯅꯦ꯫ ꯋꯥꯉꯥꯡ ꯑꯃ ꯍꯦꯜꯂꯦꯗ ꯅꯪꯒꯤꯗꯣ꯫ ꯂꯦꯝꯕ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ, ꯋꯥꯉꯥꯡ ꯍꯦꯜꯂꯤꯁꯦ ꯐꯔꯕꯅꯦ꯫ ꯈꯨꯠꯇ ꯍꯦꯟꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯂꯤꯗꯣ ꯉꯥꯡꯕꯁꯨ ꯐꯪꯂꯝꯃꯣꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯏ ꯈꯦꯡꯒꯠꯂꯛꯏꯕꯅꯤ꯫ ꯃꯈꯨꯠ ꯈꯨꯗꯥꯡꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯥꯈꯠꯂꯒ, ꯑꯣ, ꯑꯗꯨꯗꯤ ꯆꯤꯟ ꯃꯦꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯍꯥꯟꯅ ꯇꯧꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯪꯍꯧꯗꯦ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯈꯪꯊꯤꯟ ꯊꯤꯜꯂꯤ꯫ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯣꯏ ꯃꯁꯦꯟ ꯐꯨꯗꯨꯞ ꯐꯨꯗꯨꯞ ꯍꯦꯛꯇ ꯐꯨꯗꯅꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯐꯨꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯎꯕ ꯐꯥꯎꯕ ꯀꯤꯕ ꯐꯥꯎꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯧ ꯈꯔꯅ ꯐꯨꯅꯔꯤꯕ ꯑꯗꯨꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯄꯗ ꯑꯇꯣꯞꯄ ꯊꯣꯏꯕꯤ ꯂꯨꯝꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯈꯣꯟꯊꯤ ꯆꯥꯕ ꯌꯥꯎꯔꯗꯧꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯐꯨꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯂꯥꯛꯏꯕ ꯃꯧꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯆꯦꯟꯈ꯭ꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯏꯉꯪ ꯉꯪꯅ ꯂꯩꯔꯤꯉꯩ ꯍꯥꯏꯔꯛꯏ, ꯑꯣꯏ ꯑꯄꯪꯕ! ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯂꯥꯎꯅꯦ, ꯆꯩ ꯆꯥꯕ ꯇꯥꯔꯤꯅꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯥꯏꯔꯛꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯇꯣꯃꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯏ꯫ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤꯗꯤ ꯐꯖꯔꯦ꯫ ꯆꯠꯅꯕꯤꯅꯤ꯫ ꯈꯔ ꯑꯃꯅ ꯅꯨꯄꯤꯗ ꯃꯔꯥꯜ ꯄꯨꯝꯕ ꯑꯗꯨꯝ ꯇꯥꯏꯁꯤꯟꯕ ꯍꯥꯏꯕꯁꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯑꯣꯡ ꯎꯕꯗ ꯊꯣꯏꯕꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯁꯦ ꯃꯃꯥꯒ ꯂꯩꯕꯅꯤ, ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯇꯔꯛ ꯇꯔꯛ ꯂꯩ꯫ ꯊꯣꯏꯕꯤꯒꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯂꯩ꯫ ꯃꯤꯡꯅ ꯂꯝꯖꯤꯡꯕ ꯀꯧꯏ꯫ ꯂꯝꯖꯤꯡꯕ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯝꯖꯤꯡꯕꯒꯤ ꯃꯔꯤ ꯑꯁꯤ ꯌꯨꯝ ꯑꯅꯤꯃꯛ ꯂꯣꯏꯅ ꯈꯪꯏ꯫ ꯂꯝꯖꯤꯡꯕꯅ ꯃꯄꯥꯒꯤ ꯃꯔꯜ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤꯁꯨ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯃꯁꯥꯅ ꯇꯥꯟꯁꯤꯟꯖꯈꯤꯒꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯕꯤ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯄꯥꯎ ꯑꯁꯤ ꯂꯝꯖꯤꯡꯕꯁꯨ ꯇꯥꯔꯦ꯫ ꯃꯥꯁꯨ ꯀꯔꯤꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯊꯣꯏꯕꯤꯒ ꯎꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯒꯤꯁꯨ ꯊꯕꯛꯁꯤ ꯂꯣꯏꯗꯧꯔꯦ꯫ ꯊꯕꯛꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯍꯥꯏꯕꯕꯨ, ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟꯗꯤ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯏꯃꯥ ꯐꯥꯎꯕ ꯂꯩꯀꯥꯏꯒꯤ ꯋꯥ ꯃꯌꯥꯝꯁꯤꯗ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯦ꯫ ꯂꯩꯀꯥꯏꯅ ꯋꯥ ꯉꯥꯡꯂꯤꯁꯦ ꯊꯣꯡꯒꯥꯜꯗ ꯍꯧꯗꯣꯡ ꯈꯔ ꯂꯩꯕꯗꯨꯒꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯦ, ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ꯫ ꯂꯝꯖꯤꯡꯕ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯨꯏ ꯑꯃ ꯂꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯍꯨꯏꯗꯣ ꯅꯣꯏꯗ ꯃꯇꯝ ꯈꯔ ꯊꯝꯃꯨ꯫ ꯑꯩꯁꯨ ꯊꯕꯛꯁꯤ ꯀꯨꯏꯔꯣꯏ, ꯃꯇꯝ ꯈꯖꯤꯛꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯇꯝ ꯈꯔꯁꯤꯗꯤ ꯍꯨꯏꯗ ꯊꯝꯂꯒ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨ꯫ ꯍꯣꯏ, ꯉꯥꯏꯕꯕꯨꯗꯤ ꯉꯥꯏꯒꯦ꯫ ꯑꯗꯣ ꯍꯨꯏ ꯊꯝꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯐꯖꯗꯦ꯫ ꯀꯩꯅꯣ ꯐꯖꯗꯕ ꯍꯥꯏꯕꯕꯨ? ꯁꯤꯗ ꯐꯖꯕ ꯐꯖꯗꯕ ꯊꯤꯕ ꯌꯥꯗ꯭ꯔꯦ꯫ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯕꯗꯤ ꯍꯦꯟꯖꯤꯜꯂꯛꯇꯅꯕ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯃꯤꯉꯣꯟꯗ ꯆꯤꯛꯈꯣꯠ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯆꯤꯛꯂꯁꯨ ꯀꯩꯁꯨ ꯁꯤꯔꯣꯏ꯫ ꯑꯗꯨꯒꯤꯗꯤ ꯈꯜꯂꯨꯅꯨ꯫ ꯂꯝ ꯍꯦꯟꯕ ꯃꯌꯥꯝꯗꯨꯗꯤꯅꯦ ꯑꯃꯨꯛ ꯑꯃꯨꯛ ꯆꯤꯛꯍꯜꯂꯀꯥꯟꯗ ꯈꯪꯗꯧꯅꯤ꯫ ꯂꯝꯖꯤꯡꯕꯒꯤ ꯋꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯦꯟꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯅꯔꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯁꯦ ꯂꯥꯟꯒꯗꯧꯕ ꯇꯜꯂꯕꯅꯤ ꯑꯩ ꯇꯁꯦꯡꯅ꯫ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗꯨꯗ ꯍꯨꯏ ꯑꯆꯧꯕ ꯑꯃ ꯂꯩꯅꯦ꯫ ꯑꯩꯗꯤ ꯂꯩꯀꯥꯏꯗ ꯑꯗꯨꯒꯨꯝꯕ ꯍꯨꯏꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯈꯪꯗꯗꯅ ꯀꯅꯥꯒꯤ ꯍꯨꯏꯅꯣꯅ ꯍꯪꯉꯨꯔꯦ꯫ ꯑꯗꯨꯒ ꯃꯣꯏꯒꯤꯅꯤ ꯍꯥꯏꯔꯤꯌꯦ꯫
ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕꯗ ꯊꯣꯏꯕꯤꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯄꯤꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯍꯨꯏ ꯂꯣꯏꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯩꯁꯨ ꯀꯥꯟꯅꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯂꯩꯕ ꯍꯧꯔꯦ꯫ ꯈꯔ ꯂꯩꯔꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯃꯁꯤꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯇꯥꯕ꯫ ꯌꯥꯝꯅ ꯋꯥꯠꯂꯤꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯌꯥꯝꯅ ꯊꯣꯛꯂꯛꯀꯗꯕ꯫ ꯃꯥꯅ ꯍꯦꯛꯇꯪ ꯇꯥꯕ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯀꯥꯏꯗ ꯋꯥꯊꯣꯛ ꯂꯦꯞꯄꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯤꯇꯪ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤꯅꯦ ꯍꯦꯟꯅ ꯋꯥꯊꯣꯛ ꯆꯥꯎꯗꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯁꯣꯝꯗꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯅꯨꯄꯥ ꯂꯨꯝꯕ ꯂꯥꯛꯄ ꯍꯧꯔꯦ꯫ ꯊꯣꯏꯕꯤ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯄꯥꯈꯠꯄ ꯐꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯇꯟꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯃꯄꯥꯜ-ꯏꯄꯥꯜꯒ ꯊꯣꯛꯇꯕꯤꯗ ꯂꯩ꯫ ꯁꯣꯝꯗ ꯕꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯣꯃꯥꯜꯁꯨ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯄ ꯍꯧꯔꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯇꯣꯃꯥꯜꯗꯤ ꯆꯠꯄ ꯇꯁꯦꯡꯅ ꯇꯜꯂꯤ꯫ ꯑꯗꯨꯅ ꯃꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ꯫ ꯆꯠꯇꯕꯅ ꯐꯩꯗ ꯅꯨꯄꯥ ꯅꯪꯕꯣ꯫ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯊꯣꯏꯕꯤꯗꯣ꯫ ꯑꯁ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯦ꯫ ꯄꯔꯞ ꯆꯠꯁꯤꯜꯂꯣ꯫ ꯀꯨꯏꯔꯕꯅꯦ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩꯅ ꯎꯔꯛꯇ꯭ꯔꯤꯁꯦ꯫ ꯅꯪꯅ ꯃꯁꯛ ꯎꯕ ꯈꯛꯇ ꯍꯥꯏꯔꯒ ꯂꯩ꯫ ꯃꯁꯛ ꯎꯔꯒ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯦꯔꯥ ꯃꯁꯛ ꯈꯪꯅꯔꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯇꯣꯏꯅꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯤ ꯃꯁꯛ ꯈꯪꯅꯕ ꯀꯧꯗꯦ꯫ ꯃꯁꯛ ꯈꯪꯕ ꯀꯧꯏ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯊꯣꯏꯕꯤ ꯃꯁꯛ ꯈꯪꯕ, ꯊꯣꯏꯕꯤꯅꯗꯤ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯈꯪꯉꯕꯣ? ꯍꯣꯏꯅꯦ ꯑꯗꯣ ꯉꯁꯤ ꯃꯁꯛ ꯈꯪꯅꯔꯅꯤ꯫ ꯑꯩꯒ ꯃꯥꯒ ꯉꯁꯤ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯅꯔꯗꯧꯅꯤ꯫ ꯇꯣꯃꯥꯜ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯅꯪ ꯊꯣꯏꯕꯤꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ? ꯍꯥ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯅꯪ? ꯊꯣꯏꯕꯤꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥꯏꯕ? ꯊꯣꯏꯕꯤ ꯌꯥꯝꯅ ꯄꯥꯝꯂꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯊꯣꯏꯕꯤꯗꯣ ꯅꯪꯉꯣꯟꯗꯩꯅ ꯀꯠꯊꯣꯛꯀꯦ ꯂꯥꯎ꯫ ꯄꯥꯏꯈꯣꯝꯕ ꯇꯣꯃꯥꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯂꯤ꯫ ꯑꯁ ꯂꯥꯎ ꯅꯣꯏ ꯑꯋꯥꯡꯒꯤ ꯃꯨꯊꯤꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯨꯊꯤꯅ ꯍꯦꯟꯅ ꯐꯕꯅꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯨꯁꯨ ꯃꯁꯛ ꯈꯤꯇꯪ ꯊꯤꯖꯔꯁꯨ ꯏꯃꯨꯡ ꯀꯣꯏꯕ ꯐꯖꯅ ꯍꯩꯕꯅꯤ꯫ ꯃꯕꯨꯛꯇ ꯐꯠꯇꯕ ꯋꯥ ꯑꯃꯇ ꯊꯝꯕ ꯍꯩꯇꯕꯅꯤ꯫ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯈꯪꯕꯅꯤ꯫ ꯈꯔꯁꯨ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯅꯤ꯫ ꯑꯗꯨ ꯂꯧꯔꯕꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧꯒꯨꯝꯅꯅꯤ ꯅꯪꯅ ꯂꯩꯗꯣꯏꯁꯦ꯫ ꯌꯥꯔꯤꯀꯣ ꯇꯥꯅꯤꯡꯗꯦ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯒ ꯂꯩ꯫ ꯑꯇꯣꯞꯄ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯇꯣꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯔꯤꯕꯁꯤꯡꯁꯤ ꯌꯦꯡꯉꯨ꯫ ꯃꯌꯨꯝꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯁꯨ ꯃꯃꯥꯅ ꯈ꯭ꯋꯥꯡ ꯅꯥꯕꯗꯒꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯅꯤ꯫ ꯁ꯭ꯋꯥꯏꯗ ꯃꯤꯔꯦꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁ ꯑꯗꯨꯕꯨ ꯃꯤꯔꯦꯝ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯌꯥꯎꯔꯤꯗꯅ꯫ ꯑꯁ ꯁ꯭ꯋꯥꯏꯗ ꯁꯪꯒ ꯐꯠꯇꯕꯒꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯣꯡꯖꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯇꯣꯃꯥꯜꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯃꯤꯠꯌꯦꯡꯗꯣ ꯀꯤꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ? ꯀꯤꯕ ꯑꯃ ꯌꯥꯎꯏꯅꯦ꯫ ꯌꯦꯡꯒꯅꯨ꯫ ꯄꯥꯏꯈꯣꯝꯕ ꯃꯤꯠꯌꯦꯡꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯒ ꯊꯣꯏꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯉꯝꯗ꯭ꯔꯗꯤ ꯅꯪ ꯃꯄꯣꯛꯁꯤꯃꯒꯤ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ꯫ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯏꯜꯂꯒ ꯂꯥꯛꯄ ꯉꯝꯃꯔꯣꯏ꯫ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ꯫ ꯌꯥꯝꯅ ꯐꯖꯕ ꯄꯥꯝꯕꯩ ꯋꯥꯔꯣ ꯅꯪ? ꯍꯥ ꯃꯤꯅꯦꯝ ꯍꯥꯏꯁꯤꯅꯤ꯫ ꯃꯤꯅꯦꯝ ꯑꯩꯒꯤ ꯁꯛꯇꯤꯁꯤ ꯅꯪ ꯈꯪꯕ ꯄꯥꯝꯕ꯭ꯔꯣ? ꯍꯥ ꯅꯪ ꯈꯪꯕ ꯄꯥꯝꯕ꯭ꯔꯕ? ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯍꯧꯒꯠꯂꯛꯄꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯜꯒꯗꯣ ꯍꯧꯒꯠꯂꯒꯅꯨ ꯏꯕꯨꯡꯉꯣ ꯇꯥꯅꯤꯡꯗꯦ꯫ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯅ ꯍꯦꯛ ꯍꯨꯟꯗꯣꯛꯑꯝꯃ ꯆꯠꯈ꯭ꯔꯗꯤ ꯅꯪ꯫ ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯒꯦ? ꯅꯪꯁꯤꯖꯣꯕ ꯁꯥꯎꯒꯟꯈ꯭ꯔꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯗ꯭ꯔꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯪꯉꯣꯏ꯫ ꯀꯗꯔ ꯄꯨꯟꯕꯗꯒꯤ ꯈꯔ ꯍꯩꯖꯔꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯁꯤꯜꯂꯛꯄꯤꯒ ꯇꯧꯔꯗꯅ ꯅꯪ꯫ ꯍꯣꯏꯁꯦ ꯅꯪꯅ ꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯁꯦ꯫ ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯛꯀꯥꯝꯁꯦ ꯆꯟꯁꯤꯟꯁꯦ ꯍꯥꯏꯔꯣ? ꯑꯩꯅ ꯋꯥ ꯉꯥꯡꯂꯤꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯦ꯫ ꯇꯨꯝꯅꯤꯡꯗꯅꯕ ꯉꯥꯡꯂꯤꯅꯤ ꯈꯪꯉꯕꯣ? ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯇꯨꯝꯅꯤꯡꯉꯛꯇꯅ ꯌꯨꯝ ꯌꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩ ꯄꯣꯔꯒ ꯄꯨꯕꯤꯒꯦꯔꯣ? ꯍꯣꯏꯁꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯣ꯫ ꯅꯪꯅ ꯊꯣꯛꯄ ꯇꯧꯕꯗꯨꯅꯦꯕꯣ ꯑꯩꯅ ꯀꯤꯔꯤꯁꯦ꯫ ꯋꯥꯔꯦ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯈꯣꯡꯕꯥꯜ ꯃꯥꯛ ꯊꯥꯗꯔꯒ ꯍꯦꯛꯇ ꯊꯅꯝꯗꯧ ꯌꯥꯝꯅ ꯃꯥꯜꯂꯤ ꯅꯪ꯫ ꯑꯗꯣ ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯪꯅ ꯉꯁꯤ ꯊꯣꯏꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯉꯝꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯂꯥꯛꯁꯤ ꯍꯥꯏꯗꯅꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯡꯍꯧ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯣꯏꯕꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯨ꯫ ꯏꯇꯥꯎ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ꯫ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ꯫ ꯇꯣꯃꯥꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ ꯐꯠ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣ ꯋꯥꯔꯤ ꯁꯥꯖꯤꯜꯂꯨꯁꯨ ꯆꯠꯂꯣ꯫ ꯑꯁ ꯉꯝꯃꯣꯏꯗ ꯀꯗꯥꯏꯗꯩꯅꯣ꯫ ꯉꯁꯤꯗꯪꯒ ꯊꯣꯏꯕꯤꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯗ꯭ꯔꯕ ꯑꯩꯗꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏꯗꯝꯅꯤ꯫ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏꯗꯝꯅꯤ꯫
Tomalna namdana paikhombabu thoibigi manakta pusili. Kainomta hangjagiba. Kana hangge haibano? Swai kaise ibo soba ahandu khangbro. Kanano? Ahanne. Chiraiga khara tangbani. Kai yumna oidoino? Yumnakti khangde. Aidi swaida ibo soba kauba ahande amata khangjadre. Yaragade atopa mido aina hangbiro. Asi hairaga thoibi sakhiga tawi. Tomal paikhombada khangin illi. Paikhombasu phat ekta haire. Kainom tanga. Kai oirabano? Somgi mingdubu aigi ming paikhomba. Sung khangna se haiba icham chamna. Tomal thoibida adumak yenglaga lei. Makhutna paikhomba gi nanganda signaba sem saduna leiri. Aigi ming thoibi kawe. Danja aduda thoibi gi mama na hui adu puthori. Hui adu paikhomba amadi Tomal ubada kana khongi. Hui na khonglakpa aduda ani dudi khangpre khangna masani. Paikhomba mathanda khali. Onthok na jawkre hui ni gaina. Noi chawdana maya na marom chawriba. Khongli ni na tawrise. Hui na khongma manri. Nongsha na khonglakpa chap manare. Paikhomba khara khajik tiki bagum tawe thoibi gi mama na. Ibe ma chasilao. Hoi ima. Hui adu su khongba khara lepkhre. Makhoi ani ne hektai. Sor asangba ama hondoi. Asunda thoibi ga mama ga chapa khitang hawi. Danja aduda thoibi gi makokta karigumba ama pakpado paikhomba na uri. Thoibi kaidawre habano? Nakokto kainompe. Thoibi makokta haiphet mai. Thoibi na khangdaba aduda paikhomba ma nakokta pakliba poto phat hekta lauthokli. Masigi makha tabadi gyan mega tade. Thoibi gi hui aduna haiphet nganglamlaga. Paikhomba gi makhut aduda songsinduna lakre. Paikhomba khangbaga kaiga khanglaw heklawi. Mayam khudak aduda ipa pakhane. Hui do pakna thadokte chiklaga haiduna leiri. Thoibi na khamdoktuna thado uri. Adubu amuk kuide. Paikhomba gi makhong aduda khanglak amuk lakle. Ngahak tuda mayam do koilang heklangi. Konadi thoibi na nakaldagi nung asawba amana pairaga thombadagi. Hui do thadoklaga yumlomda oina changkre. Paikhomba di pakhatpana mihuladu haujik phawba hek chongli. Makhut amadi makhong I thokli. Furit khongaw su khara segaire. Mayam sangduna manak nakpa amaiba amagi yumda puri. Khudaki oina mahu sadoknaba hidak khara hape. Laibak phabana kariso ahenba tawdre. Paikhomba gi yumdani Tomal anaba leiri haibaga khangde magi thokpam isau langli. Kamdawni matam koina nupi lamba chatpagi mahaini nang phangise. Gyan tarba? Si oirdi matung manao nupi lamba chakhidra. Paikhomba dina heraga leiri. Si mayam se nangna nangna wari sau haibagi natro si thoise. Ayo Aidi wari sano nasak khangna haiba khaktane. Nangna mi leisabi masa aduda nakhut nasa sangjarubane. Aina haibadi nangi fanaba haibane. Nangi akaibu wa amata ingangte ko. Hera nangsu leisabida makhut masa sangbaga ina aina seran turan tawraba simangaire. Seran turan tawbagi natro ngasi phamungda kullaga leise. Makoktagi amotpa lauthokpiba adubu khutsa sangwa kaubro. Kaudrodi khut sangbagi ni ne. Amotpadu nupi maza aduna khangdrasu. Manakta ichau chawna mama amsu leiri haibanida. Hoi adu kaidawrage. Isu wakhal oihaudabagine. Wakhal oihaudabagine. Ngasi wakhal oihaudana na herido. Ibema somda sangla use somda. Asli hairaga paikhomba gi mama na thoibi bu pusilei. Thoibi ubda ani tadi ingangakre. Phat adwaida chairiba kholiba mayamda roishale. Paikhomba gi mama na adudine nakhoi wari sana hoko. Ima chalon birake ko. Yarani ye ima. Aikhoi kuina sulairoi. Thakdaba yaroi. Thaklaga chatko. Phammo haiduna mora ani supiramni. Thoibi so hoi haiduna lehore. Mama thokraba matungda thoibi na wari hore. Ta paikhomba haksangdi kaisu thaidokpa tawtiko. Aibo kaisu tawdrada. Isa yamna kalli. Nangi huiduna chikpadagi hena kallabra kainom tawreidi. Thoibi wangangde. Tomal tawrisi yengo haibagumna yengi. Makhoina adamna wari saringai lamjingba changlei.
ꯂꯝꯖꯤꯡꯕ ꯆꯪꯂꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯡꯉꯪꯉꯛꯏ꯫ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯗꯕꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤꯅ ꯃꯁꯛ ꯇꯥꯛꯂꯛꯏ꯫ ꯇꯥ ꯄꯥꯏꯈꯣꯝꯕ, ꯃꯥꯒꯤ ꯃꯤꯡ ꯂꯝꯖꯤꯡꯕ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯣ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯣ? ꯂꯝꯖꯤꯡꯕ ꯂꯩꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯔꯨꯞ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯏꯁꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ? ꯀꯩꯁꯨ ꯑꯍꯦꯟꯕ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯞ꯫ ꯑꯣ, ꯁꯨꯝꯗꯧꯕꯅꯤ, ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯃꯌꯥꯝ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯤ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯀꯣꯏꯊꯣꯛꯇꯕꯤ ꯍꯦꯛꯇ ꯁꯝꯖꯤꯜꯂꯒꯦ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯩ ꯋꯥꯅꯣ ꯃꯔꯨꯞ? ꯁꯨꯝꯗꯧꯕꯅꯤ, ꯅꯍꯥꯟꯒꯤ ꯍꯨꯏꯗꯣ ꯑꯩꯒꯤꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯜꯂꯛꯄꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯣꯃꯥꯜ ꯌꯦꯡꯉꯤ, ꯋꯥꯈꯜꯗꯅ ꯈꯜꯂꯤ꯫ ꯐꯤꯕꯝ ꯈꯔ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯣ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯊꯣꯏꯕꯤꯗꯤ ꯈꯪꯂꯝꯃꯣꯏ꯫ ꯂꯝꯖꯤꯡꯕꯁꯨ ꯃꯥꯒꯤ ꯋꯥꯗꯣ ꯑꯗꯨꯃꯛ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯍꯨꯏꯗꯨꯅ ꯍꯦꯛ ꯊꯣꯛꯍꯜꯂꯨꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯊꯣꯏꯕꯤꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯄꯨꯂꯞ ꯍꯦꯛꯇ ꯆꯠꯂꯒ ꯑꯅꯥꯕꯁꯤ ꯍꯪꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯥ, ꯀꯔꯤꯒꯤ ꯕꯥꯔꯇꯣꯟꯅꯣ? ꯊꯣꯏꯕꯤꯅ ꯕꯥꯔꯇꯣꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯄꯥꯏꯈꯣꯝꯕ, ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯁꯦ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯦ꯫ ꯇꯥ ꯄꯥꯏꯈꯣꯝꯕꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯇꯥ ꯄꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯂꯥꯛꯄꯤꯌꯨ꯫ ꯂꯝꯖꯤꯡꯕꯅ ꯕꯥꯔꯇꯣꯟ ꯑꯅꯤꯃꯛ ꯂꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞꯀꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ? ꯇꯣꯃꯥꯜ ꯍꯥꯏꯕ ꯃꯔꯨꯞ꯫ ꯃꯤꯡꯗꯣ ꯃꯦꯟꯁꯤꯜꯂꯒ ꯕꯥꯔꯇꯣꯟꯗ ꯄꯤꯔꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯗ, ꯁꯨꯝ ꯂꯩꯁꯥꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯊꯣꯛꯄꯁꯤꯅ ꯐꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯇꯣꯃꯥꯜꯅ ꯈꯥꯝꯃꯤ꯫ ꯉꯥꯏꯈꯣ ꯃꯔꯨꯞ, ꯏꯃꯥꯅ ꯆꯥ ꯂꯣꯜꯂꯤ, ꯆꯥ ꯊꯛꯈꯤꯁꯤ꯫ ꯆꯥꯗꯣ ꯌꯥꯝꯅ ꯊꯛꯅꯤꯡꯕꯅꯦ, ꯑꯗꯨꯗ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯋꯥꯠꯂꯤꯕ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ, ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯥꯛ ꯄꯨꯂꯞ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯇꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯕ꯭ꯔꯥꯗꯣ꯫ ꯃꯔꯨꯞ ꯑꯃꯗꯤ ꯏꯆꯟꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯣꯏꯖꯔꯒꯦ ꯃꯔꯨꯞ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯄꯥꯏꯈꯣꯝꯕ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯇꯣꯃꯥꯜ ꯀꯨꯏꯗꯦ ꯕꯥꯔꯇꯣꯟ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯈ꯭ꯔꯦꯝꯅ ꯆꯪꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯪꯒꯤꯗ ꯅꯍꯥꯟꯅ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ? ꯁꯦ ꯎꯕ꯭ꯔꯥ ꯁꯦ? ꯊꯣꯏꯕꯤ ꯂꯨꯍꯣꯡꯕꯩ ꯕꯥꯔꯇꯣꯟꯅꯤ꯫ ꯅꯪ ꯃꯁꯥ ꯐꯪꯍꯧꯗ꯭ꯔꯁꯨ ꯂꯨꯍꯣꯡꯕꯩ ꯕꯥꯔꯇꯣꯟ ꯐꯥꯎꯕꯗꯤ ꯐꯪꯉꯦ꯫ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯒ ꯅꯨꯄꯤꯗꯨꯒ ꯈꯪꯅꯕ ꯅꯨꯄꯥꯒꯤ ꯍꯨꯏꯗꯨꯅ ꯆꯤꯛꯂꯛꯄ, ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ꯫ ꯄꯥꯏꯈꯣꯝꯕꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯥꯏꯈꯣꯝꯕ ꯄꯦꯟꯗꯕꯒꯤ ꯀꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯏ꯫ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯃꯥꯜꯗꯤ ꯍꯦꯟꯅ ꯅꯣꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯑꯩ ꯊꯣꯏꯕꯤꯒ ꯄꯨꯡꯈꯤ ꯈꯤꯔꯦ꯫ ꯏꯇꯥꯎ, ꯅꯣꯏ ꯑꯋꯥꯡꯒꯤ ꯊꯣꯏꯕꯤꯗ ꯑꯣꯏꯅ ꯁꯤꯟꯕꯤꯔꯣ꯫ ꯑꯩ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯒꯦ꯫ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯅꯁꯛꯇꯨꯒ! ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯝꯖꯤꯡꯕ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯃꯥꯜꯅ ꯁꯤꯟꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯑꯋꯥꯡꯒꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯑꯁꯤ ꯃꯁꯛ ꯈꯔ ꯊꯤ, ꯑꯗꯨꯕꯨ ꯌꯨꯝ ꯀꯣꯏꯕ ꯐꯖꯅ ꯍꯩ, ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯦ, ꯃꯅꯦꯝ ꯃꯀꯨ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯏꯈꯣꯝꯕꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯃꯔꯥ ꯆꯦꯠꯄ ꯏꯃꯨꯡ ꯑꯣꯏꯔꯦ꯫ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯄꯥꯏꯈꯣꯝꯕꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯁꯛꯇ ꯊꯤꯒꯗꯕ ꯑꯣꯏꯔꯝꯗ꯭ꯔꯦꯍꯦ, ꯂꯤꯆꯠ ꯁꯥꯖꯠꯇ ꯊꯤꯒꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯅꯨꯡꯁꯤꯕꯩꯔ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯛ ꯁꯨꯝ ꯐꯖꯊꯣꯔꯛꯏ, ꯔꯥꯁꯤꯁꯨ ꯁꯨꯝ ꯂꯩꯈꯠꯂꯛꯏ꯫ ꯑꯩꯅꯦ ꯉꯁꯤꯗ ꯈꯪꯉꯤ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯅꯥꯟꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯗꯨꯈꯛꯅ ꯐꯖꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯁꯦꯡꯕ, ꯃꯕꯨꯛ ꯐꯕ, ꯂꯤꯆꯠ ꯐꯖꯕ, ꯊꯕꯛ ꯍꯩꯕ, ꯒꯨꯟ ꯃꯌꯥꯝꯁꯤ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯏ꯫